Chahi 13 ki nupi macha ama phamlanabikre lockdown amasung curfew manungi mi leitaba tanja yenglaga dukanda alu leiba chachabi chahi 13 longgi nupi macha ama dukan phamliba nupa aduna moithem tawraga phamlanabikre hairi chenari ba mioi lotkibadagi thiba khangdana leiri thaudok adugi matangda miyamna mefam amasu phamduna warep khara lokre tabada nuaitaba tu chungba thaudok asi Thawal Police Station ki manung chana leiba sangai yungpham pulei pokpi shalam machada tha asigi 13 gi ayuk pung 8 khara helakpa adwaida thokibani nupi macha ama bu moithem tawraba matungda phamlana biraba matung lot khraba nupa adugi maming MD Siddiq Ali chahi 38 apokpagi ming MD Sadali kawi hairi sangai yungpham pulei pokpi shalam machada gi phangba paw asina hai Siddiq ki dukan da victim oiriba nupi macha aduna alu leiba lakpada Siddiq na moithem tawraga phamlanna bikibani hairi thaudok aduda penadraba nupi mera paibi miyamna sangai yumpham pulei pokpi mairel khulda wakat mifam amasu phamduna mara leiba mioi chairak pinaba taksin kri hairi amaromda Mairel Khul Youth Development Association ki maikai dagisu miyam gi oiba mifam ama phamkre mifam aduda kari warep lawgadagi haiba adudi paw asi file tawba phawbada presna phangba ngamdri thaudok adugi matangda Thawal Police Station na case ama lokhatkre hairi video asibu yengbiriba mayam pumnamukna channel asibu subscribe tawbiramu nakalda leiriba bell icon asibusu nambiyu maramdi aikhoigi lakadaba anouba video singbu adomna yengba phangnaba